Pauja di Jumpok Oibamaru Pau Harab de Dojari NSU gi mafmbu Kangpokpi District haina Leingakka Yanarkpadagi Erang Houkhre Lam Honglakpa Akaiba Late District Pubirkanu National Sports University NSU Sariba mafmbu hana Imphal West District Harambadagi ngarang Leingakki Nupimacha Inpe Manipur amade KSO gi Nupimacha unaraga NSU Arautel Kangpokpi District haina onbada janaki babot lamdam adugi miyamna janingda bapongtukuna Erang Houkhre Pawasina ahai ngasi kanto sapal amade khorkul kaithen da masing yamlaba miyam thoglaktuna Leingakki thawng adu bajaning da bawa phong kaya phongtokhe jamlaba miyam aduga police ka akan bamong dumuk naraba matong Sengmai Kendra ki MLA Aikham Tingko gi khorkul da Leiba yumda thomjinke iho hawri bisinga MLA ga unaraba matong iho hawri ba Mioi kharaga loinana CM unaraba MLA ga chatke ngasi haukiba Erang aduda saruk yaba Mioi amana phongdorakpada nauna yum hoglakli basing akaiba leite aduba jum Lakpada district su puduna lakpagi thawang aside yabang amloy Sport University laikadaba mafam asi Imphal West dani Kangpokpi district nate mafam kharada Kangpokpi district haina signboard ta iriba asisu yabang amloy aike adopa pau amadana positive oibani haiba Mioi ani drug Leiba Lakpada yadana Faraga COVID care center da Thmkhre COVID-19 positive oibani haiba Mioi ani khetrigawgi mafam amadagi drug Leiba Lakpada yumkhaibam Athletic Development Association Yadana Faraba Matung COVID Care Center Thmkhre Aire Yadagi Pau Amana Ahai Ketrigrau Kendragi MLA Nahakpam Indrajit ki Lamjing Makhada Imphal East Police Amade Narcotic ka Kucham Naduna Yadana Changchilkpa War Against Drug ki Khongjang ki Saruk Ama Oina Ngasi su Ketrigrau gi akoi bada mayai ka bachinchak sinabasing Leiba Lakpasing amadi yoli basing ki matakta drive Hatkhre drive basing ki Saruk Ama Oina Ketrigrau gi akoi bada mayai ka ba chinchak sinaba amadi yoli basing ki matakta akan bathabak sing lokotuna lakli ngasi su COVID-19 positive oibani haiba Nisa user ani drug laina bakhon arambadagi yadana fagatuna Thmkhre aire yadana phongdorokpada phagataba Mioi ani asida wahang pohong chathabada makhoi ani ningthem pukri mapandagini haiba khangba ngamle makhoi ani gi mungmanung ki Mioi taru COVID-19 positive oire haiba wafam masana phongdorokbaga loinana masasu COVID-19 positive ni haina phongdokchare matau karona positive oiraba Mioi ani asibo mari leina basingna thadok piraklibano positive oiraba sing asina lamjau du thorak labadi COVID-19 laichat asi matau karamna lakshan gadawri bano makhoi anina khetrgau tu laktuna drug leina phon aramba amadi akoi bigi Mioi kya gan action haram labadi khetrgau gi mipum khudimak laichat asina sikhro aiba ka pangkhakne masi athu bata Manipur lekak na miyang changbiu positive oiraba Mioi ani asi bathatur liba medical team si ki mathakta lengak na akan ba miyang changgadabani aire drug joli basing lekai lekai adugi maira paibi amadi lupsing na akan ba miyang changbatangai fade drug zone ba aibasi lekai punamak zone ba nate Mioi amana jolaga lekai pumba chen thabane maram aduna lekai lekai na drug joli basing ningtina warak piu matam chana leina la chatagi kalhause mayai ka bachinjak tagi aikoi kanmin naduna apaba khunai ama sembada thodang lomin na si aina su yadana phongdorakle panba yabadi yada Imphal East Police amade narcotic ki apunba kangbu amana khetrigau gi akoi bada war against drug ki khongjang changchinduna lakibane khongjang asige saruk am oina khetrigau gi akoi bada leramba drug user kaya phaduna drug rehabilitation center da thamduna lakibane Assam da APSC ki thabak lobada Manipuri sing thaba yanana ba Assam ki cabinet bifamna ajaba pikre Assam da Assam Public Service Commission loba thabak sing da Bengali Assamese amadi Boro natana thaba yaroi haina thorakpa notification adugi matakta All Assam Manipuri Students Union AMSU Assam Manipur Sahitya Parishad loinana atopa organization ching jauna aikoi na tanjarakpa dabi adu ngasidi Assam ke cabinet phamduna NCS amadi Karbi Anglong district na sing bama khoige language jaudabasu thaba yabagumna Manipuri singchu thaba yaragani aina Assam ke cabinet mifamna ayaba pikre aire AMSU ki serol amana hai hiram asiki matangda aikhoige Ihaw asida jawbi kiba Assam ki CSO sing Manipuri Sahitya Parishad amade atopalub sing amasung hiram asiki matangda kholau kaya lawbirak kiba Manipur ki Chief Minister Nongthompa Birenbo thagat pa phongdok pa loina ihaw asida moral support pipi da kiba punamakpo thagat pa phongdokli aire amaromda regional political force amaki tangai padaba lairakle ngasi aikoi ki iramdam kanglaipak Manipur da hingliba laita laira ba lawmi sinmi singi hingnana bagi pambai lairaktraba tanpam asida isagi matik Leiba resident political force amagi mathau tarakle hawjiki leiriba iramdam asigi loiba naira roidaba isu kaya se wakhaina ba khonabada national political party kaya na khurau thanganduna ta lakle aire
Kangleipa Communist Party People's War Group Marxist Center gi Central Media Coordinator gi Secretary Comrade Lenin Mitaina Thadorokpa Zerot Amana Hai Iramdam asida thuklibe isu kaya asibu waroisin puraknanaba honabada national political leader singi ayaba ngaiduna leiba asita singna iraipak asigi leita laira singi khanre haiba adu takpane asigum laba kaya asina aikoi ki iramdam asida thuklibe isu sing matam chana losin bangam dabane lamdam asida leiriba miyam ki lusing bani haijiriba singcho magi sakri makhong tektanaba khakto khotnaduna leiri haiba asi miyam na hena khanglaba wafam amane Serol asina ai asigum laba miyam ki lusing basingni haijiriba sing asina iramdam asibo nungsirambadi yai adubo new imperialist India ki oiba political party singi makong kolubadagi ngasi aikoi ki lamdam asi hen lekha tarakna bagi maram amasu oirakli tanpam asida isagi oijaba khwaidagi liraba isagi oijaba khwaidagi liraba political party amani hariba Manipur People's Party MPP ki hauzik oiriba maung asijuning ba kangai ne ngasi mak MPP ki thaumin singi manung dalu singpo oining ba thamoi sengdaba party ki phanbo mapa mapuna thamlamba maral oina uduna season thokpa ngamba lusing ba saba kya asisu para tambi bagi tangai phadaba leirakle thamoi sengna iramdam asigi damakta kathokpa ngamba lusing ba sing khanduna resident political force asibu mapangal kalhanna patangai phadaba su oirakli aire mahiroi singi phisa da kontra logani aibasi maram chade mahiroi garjan sing dagi phirep longna ba mipam pangtok lagani emsu Tha asigi manga de education S department at lockdown manungi oina private amadi added school kudimak na April thadagi hauraka mahiroi sing dagi thagi phi chada kontra lokot aba thoki order maram chade maram aduna mahiroi amadi garjan sing gi wakhalon longna ba mipam pangtok lagani aina emsu na khangal lakle All Manipur Students Union MSU gi Publicity and Information Secretary Lonpau Lobheng na thadurok pa serol amana hai thawng asi miyam gi interest oibana MSU na oppose tawduna lakli oirakli pa phibam asigi matang da kupna khanna naina bagidamag amade mahiroi singki parents guardian singki damak wakhalol amade perep lawin na bagidamag laklib October gi chachat taragi ayuk pung 13 taba matamda Thangmaiban TM University campus ta leiriba MSU headquarters ta nongmagi oiba khanna naina ba mifam ama pangthok lagani mifam asida leiriba mahiroi singki welfare organization singki mihoching amadi mama mapa oiba singna saruk yabina na appeal tawrakle Serol asina ai hokiba jun kunda thokiba education S department gi order gi taihona pada department masamag na abuk hanna anoba pirep ama lawragtuna mahiroi singdagi phase lawnaba yathang tawtharpa asi angakpa phawi amadi masi Manipur miyam amasung emsuna yabang amloi panbaya abadi mamang thaktagi hauna COVID-19 pandemic asigi lockdown manungi oina non working man singidi emsuna mahiroi khunai gi damak amadi wabana hakar lawnarapa matam Manipur miyam gi damak khallaga mahiroi singna phase lawiduna ba haina lakna duna lakle masigi paringda paliba lengak asinachu haukiba thakaya asida mahiroi singdagi lockdown manungi oina thagi phase lawdana ba kayar hanna pherep lawkiba amade lawthokiba leikhre haire haukiba pungkun barida COVID-19 positive oiba mioi ahum leikhidre marakasida ngasi jenims gi PRDL da test tawbada Manipur gi DGP Director General of Police LM Khaute jauna mioi ni punipan COVID-19 positive oikhre Haukiba pungkun marida Jenims RIMS amasung Sisa Hospital and Research Institute da COVID positive oiba mi amamam leikidaba ga loinana state asida COVID-19 lechata leikidaba mi gi masing punna marphomdai sukhre amaromda Finland da lechabi macha ama Nongmakhakki Prime Minister Oihankhre Finland gi Prime Minister Channa Marina gender gap mutanarba khona bagi saruk am oina climate ki matang da amasung human rights ki matang da ising thona campaign to masagi saitara taruk khakta ngairibi Leisabi masa ama Nongmakhakki Prime Minister Oihankhre aire aba moto ko Nupimacha adu nongmagi oina Prime Minister oilaba matung da mahakna politician singa unaduna technology gi lamda nupi gi hak singi matang da wapam kya pukatke humanitarian organization plan international gi girls takeover khongthang da Finland da saruk yari basi handaki asiga chahi marirak subane masigi program asida prithvi gi mapam kya da leba inkalak liba anghang sing nongmagi oina leader sing ki amade atei sector sing da dai da puba sing mot chilhalle handaki sahi sigi oina miang thamle basi Nupimacha singda digital skill amasung technology khudang jaba kya piba haibasine jamna na oiriba Prime Minister Marina pham sinabagi thoram aduda wangang bada technology haibasi mipum khudimak ta phangan yadabane masina lebak singi marakta amasung khwaidagi manungda tokhaina dabagi thoktok tokhaloi dabani aina phongdokhe aba motona wangang bada mahak Prime Minister amu oina wangang ba phangbaji yamna nungai adubo masum tawdrabasu jaramadi fagadabane masigi girls take over aiba campaign asi makata na dragar dadrabadi phagadabani aina phangthokhe adum oina mag achumba adudi aikoina gender gi thongma na ba adu phangba ngamdre
पृथ्वी की मफम अमतदा फंगद्रे हिरमसीदा एकोई खुमांग कया चौसिलबसु तौगदब थबक कयादि लैरी हाइना मोटोना आइखे उत्तराखंड कबोकई न पिगलिबि नुपिमचा अमा हाटखरे उत्तराखंड के पिथौरगढ़ डिस्ट्रिक्ट कबोकई अमना सही तारीख खक्त ngairibi nupimacha अमा हाटखरे अना ऑफिशियल सिंग नंगसी फोंदोखरे ऑफिशियल सिंग दुगी मतुक इना नुपिमचा अदु ngarang numitang wairam पिथौरगढ़ डिस्ट्रिक्ट की बेरिनाक सब डिवीजन की मनुंग चनबा भाटी गाव खुंड लैबा महाकी जुम mamangda सानादुना लैरिंगे द कबोकई अदुना अटैक तौरखिबने अमदे महाको मनाक नकपद लैबा मोंगसोंग अमदे चंचन की हाइरे अरुबिद कंटेंट से असिगे मरोइबा पाउ खर असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरबु पुनमक थागतजरी लोइनना चैनल असिना दोम कानरबदी सब्सक्राइब लाइक एंड शेयर तौबा कौबिगनु पुनमकपु अमुक हन्ना थागतजरी।